Singgi MLA na kaidongaida marai ani longba taroidabani Jaychandra Singgi MLA na singda chatlaga wa ama haiba amasung tamdana atopa ama haibagi thawong kaidongaida taroidabani haina Justice Committee ge Chairman Jaychandra konthokjamna phongdokre Anglo Manipuri War 1891 gi lanfamda sarugya khiba thoba singgi photo amadi maming yawba calendar ama fongbagi thoramda mahakna wafam asi phongdokibani Kanglada ibudo pakhangba amadi evento yaisna khurumba matungda athauba singgi photo amadi ming yawba calendar adu phongkibani thoramduda mahakna hai ipa ipu singna matam amada khagi leibak yauna ngangkhwai sandoklami ngasi tripura haina khangnariba takhel amadi kabo tampak manipur gi oirami haibagi wari singbul sing asi miyamgi mihut singna naina famthoi haujiti highway sing fawba sena bangamdabagi mathakta tampakta khundariba singna highway singda maning tauna chathok chasin tawba ngamdrei singda leiriba MLA singna marai ani longbagi thawong kaidongaida chatharoidabani miyamgi mihut oiragadi miyamgi yaifa thawrang khak lakhotkadabani hari Separate administration ki demand tawraduna Kuki sing na mafam kaya da khongchat chatkhre Guwahati ki mifam da Kuki jogi MLA tara gi manungda manga yaukidre lengak semja krasan haiba yaure Indigenous Tribal Leaders Forum ITLF na sinduna Churachampur Kuki Singgi Separate Administration PU haiba demand taraduna ngasi Churachampur Technopol Federal na chingbada wakat khongchat chatkhre wakat khongchat adu sarugya ki wasing tongan ba makhlgi waron sing thaba bleka sing paina kiba warol sing adugi manungda political solution haibasi makhoi gi hakni thengna phangba wild di phangdabaga manai maitei gi government sembada ekoi sarugya roi amasung tokhai taba haibasina tangairaba waroi sinni haibana chingba yauki tungda wakat khongsan adu mai pakhan bagi damakta ITLF na thoramduda sarugya kiwa singbu thakat phungdurakli marak asida ngarang Separation of Operations su taunabada yauriba lalhaudup singna Guwahati da kaukiba mifamda Kuki jogi MLA sing taragi manungda manga sarugya kidre hari thajaba yabam phumdagi fangba pauna hai makhoi mifam madura sarugya bangam dabagi paudi loinamak pinaraki amasung makoina lawba warep aduda sawatkani habagi cherol su tharaki hari sarugya kidaba MLA sing adudi Tipai Muk AC gi MLA Ngursanglur Shanate Churachampur AC gi MLA LM Khote Technopol AC gi MLA Letpau Hawkip Thanglen AC gi MLA Bungzamin Balte amasung Cycle AC gi MLA Kimio Hangsingni Bungzagil Batedi mahaki haksagi fibamna maram oiraga saruk yaba ngamdre haina phongdoraki pawasina makhatana hai yamna maru oiba mifamada lengak semba yawba yawdabagi matangda Pawasina makhatana hai yamna maru oiba mifamadu lengak semba yawba yawdabagi matangda kangbu ani tholaki kangbu amana lengak semja krasanu haiba ama aduga topa amana lengak semaloidabani haiba kangbu amani lengak semja krasanu haiba kangbu di amuk napak tanaraki napak amana lengak sembada makhoisu yahoba chungani haiba ama aduga atopa napak amana yaroidabani haiba kangbu amani pumnamak asiki mathakta mifamadu sarugya khiba civil society organization amasung makhoigi intellectual kayabu kangbu ama na lengak semaloidabani haiba wafamda lepaga leiki tungda mifamaduda Manipurda government ama semdrabasu kumja lisingani kuntaret fawbagi manungda legislation leiba union territory ama India government na sembigadabani haiba demand pukhatna bawarep lauki maragasida suspension of operation ki cadre shinga warisanabada India government ki mihut oina yauriba union home secretary AK Mishra ngarang ifalda thunglaki aduga ngasi nimidang waram Guwahati da hankre Mahak na Imphal da leiringay da kangpokpi amasung Churachampur da chatuna Kuki gi civil society organization singgi losingba singgawana ki hairi Manipur da popular government ama semba da Kuki MLA sing yahongna ba yamna kanna pressure piri masigi sumathakta makoina separate administration natragana union territory gi demand tawribadu oithokloi phongdoklamle hairi IDP singge memorandum gi paukhum lengak na pirakre thajanaba laitriba fawba mayum da hanjinbagi thabakta hata haya khiroi government Nami kuntrani chumna Imphal West District ke lambai khongnangkhong da IDP singna project protest tawduna makhoibu mayumda hanjilhalu haiba demand kalonena numit khudingi bisinkiba memorandum ki paukhum ngasi mairena ba IDP singda yaholakre hiram masiga mari leinana Manipur ge Chief Secretary Punit Kumar Goyal na thadorakpa cherol amana hai security ki matik saba chakhin thorang lokholabasu purup masengi marakta wari sanaduna thajanaba purak tringai da tahana IDP sing masagi mayumda hanjinhana ba thorang lokhotpa chumde IDP sing kudongtiba amata nang
ꯐꯪꯍꯟꯗꯅꯕ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯍꯟꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯂꯦ ꯍꯥꯏꯅ ꯄꯂꯠꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ꯫ 2023ꯒꯤ ꯅꯕꯦꯝꯕꯔ ꯊꯥꯗꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯤꯡꯁꯥ ꯊꯣꯛꯄꯒꯤ ꯆꯥꯡ ꯍꯟꯊꯔꯛꯄꯅ ꯃꯔꯝꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯖꯦꯟꯁꯤꯁꯤꯡꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ IDPꯁꯤꯡ ꯇꯥꯡꯀꯛ ꯅꯥꯏꯅ ꯃꯁꯥ-ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯍꯟꯅꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯄ ꯍꯧꯔꯦ꯫ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯥꯡ ꯅꯥꯏꯅ ꯆꯥꯅꯕ ꯄꯣꯠꯂꯝ ꯑꯃꯗꯤ ꯊꯛꯅꯕ ꯏꯁꯤꯡ ꯐꯪꯍꯟꯗꯨꯅ ꯂꯥꯛꯂꯤ꯫ ꯀꯨꯝꯖꯥ 2025ꯒꯤ ꯅꯕꯦꯝꯕꯔ 1ꯗꯒꯤꯗꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ IDPꯁꯤꯡꯗ ꯗꯥꯏꯔꯦꯛ ꯕꯦꯅꯤꯐꯤꯠ ꯇ꯭ꯔꯥꯟꯁꯐꯔ DBTꯒꯤ ꯈꯨꯠꯊꯥꯡꯗ ꯇꯦꯡꯕꯥꯡ ꯐꯪꯍꯟꯕ ꯍꯧꯈꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯑꯅꯥ-ꯂꯥꯏꯌꯦꯡ ꯑꯃꯗꯤ ꯃꯍꯩ-ꯃꯁꯤꯡ ꯇꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯍꯟꯕꯒ ꯂꯣꯏꯅꯅ ꯔꯨꯔꯦꯜ ꯑꯦꯝꯄ꯭ꯂꯣꯏꯃꯦꯟꯠ ꯒꯥꯔꯦꯟꯇꯤ ꯁ꯭ꯀꯤꯝ ꯑꯃꯗꯤ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞꯁꯤꯡꯒꯤ ꯊꯧꯁꯤꯜ ꯃꯈꯥꯗ ꯑꯦꯝꯄ꯭ꯂꯣꯏꯃꯦꯟꯠꯀꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯍꯟꯗꯨꯅ ꯂꯥꯛꯂꯤ꯫ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯃꯅꯤꯄꯨꯔ ꯕꯖꯦꯠ 2025-26ꯇ ꯂꯨꯄꯥ ꯀ꯭ꯔꯣꯔ 513ꯀꯤ ꯔꯤꯁꯦꯇꯜꯃꯦꯟꯠ ꯑꯦꯟด์ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯄ꯭ꯔꯣꯖꯦꯛꯠ ꯌꯥꯎꯍꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯇꯥꯡꯀꯛ ꯅꯥꯏꯅ IDPꯁꯤꯡ ꯃꯌꯨꯝꯗ ꯍꯟꯖꯤꯟꯍꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯃꯌꯨꯝꯒꯤ ꯁꯔꯨꯛ ꯀꯥ ꯍꯦꯟꯅ ꯑꯃꯥꯡ-ꯑꯇꯥ ꯊꯣꯛꯇ꯭ꯔꯤꯕ IDPꯁꯤꯡ ꯍꯥꯟꯅ ꯍꯟꯖꯤꯜꯍꯜꯂꯒ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛꯅ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯑꯋꯥꯁ ꯌꯣꯖꯅꯥ ꯒ꯭ꯔꯥꯃꯤꯟꯒꯤ ꯃꯈꯥꯗ ꯃꯌꯨꯝ ꯃꯁꯥ-ꯃꯁꯥꯒꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯌꯨꯝ ꯁꯥꯗꯨꯅ IDPꯁꯤꯡ ꯍꯟꯖꯤꯟꯍꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛꯇ ꯇꯝꯄꯥꯛ ꯑꯃꯗꯤ ꯆꯤꯡꯒ ꯇꯥꯏꯅꯕ ꯃꯐꯝꯗ ꯂꯩꯔꯤꯕ ꯏꯟꯇꯔ-ꯗꯤꯁꯇ꯭ꯔꯤꯛ ꯔꯤꯖꯟꯒꯤ IDPꯁꯤꯡ ꯅꯧꯅ ꯈꯨꯟꯗꯥ ꯂꯩꯇꯥꯍꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯝꯒꯠ-ꯁꯥꯒꯠꯄꯒꯤ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯄ ꯌꯥꯅꯕ ꯂꯨꯄꯥ ꯀ꯭ꯔꯣꯔ 35,093 ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ IDP ꯕꯦꯅꯤꯐꯤꯁꯔꯤꯁꯤꯡꯗ ꯌꯧꯍꯟꯈ꯭ꯔꯦ꯫ ꯃꯌꯨꯝ ꯃꯀꯩ ꯀꯥ ꯍꯦꯟꯅ ꯁꯣꯛꯇꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯌꯨꯝ ꯁꯦꯝꯖꯤꯟꯅꯕ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 5,63 ꯀꯥꯏꯊꯣꯛꯈ꯭ꯔꯦ꯫ IDPꯁꯤꯡ ꯃꯁꯥ-ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯍꯟꯅꯕꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯌꯦꯡꯁꯤꯟꯅꯕ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯆꯤꯌꯔꯃꯦꯟ ꯑꯣꯏꯕ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯂꯦ꯫ ꯀꯃꯤꯇꯤ ꯑꯗꯨꯗ DGP, ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯁꯨꯡ ꯔꯨꯔꯦꯜ ꯗꯤꯚꯦꯂꯞꯃꯦꯟꯠꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯌꯥꯎꯔꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯏꯃꯨꯡ 2,200ꯒꯤ ꯃꯤꯑꯣꯏ 10,000 ꯔꯣꯝ ꯃꯁꯥ-ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯍꯟꯕ ꯉꯝꯂꯦ꯫ ꯃꯈꯥ ꯇꯥꯅ IDPꯁꯤꯡ ꯃꯌꯨꯝꯗ ꯍꯟꯖꯤꯟꯍꯟꯅꯕꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯁꯥꯒꯠꯂꯤꯕ ꯌꯨꯝ 4,000 ꯔꯣꯝ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯇꯥꯟꯐꯝ ꯌꯧꯔꯛꯂꯦ ꯍꯥꯏꯔꯤ꯫ ꯏꯟꯗꯤꯌꯥꯅ ꯃꯅꯤꯄꯨꯔꯕꯨ ꯃꯥꯏꯀꯩ ꯀꯌꯥꯗ ꯀꯥꯡꯈꯣꯡ ꯆꯥꯏꯍꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯃꯨꯛꯀ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯃꯅꯤꯄꯨꯔꯕꯨ ꯃꯥꯏꯀꯩ ꯀꯌꯥꯗ ꯀꯥꯡꯈꯣꯡ ꯆꯥꯏꯍꯟꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯨꯛꯀꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯟꯖꯌ ꯁꯣꯔꯣꯛꯈꯥꯏꯕꯝꯅ ꯉꯁꯤ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯃꯨꯛꯀꯒꯤ ꯑꯣꯐꯤꯁꯇ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯚꯝ ꯑꯁꯤ ꯇꯪ ꯇꯥꯕ ꯁꯣꯂꯨꯁꯟ ꯑꯃ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯤꯕꯁꯤꯒꯤ ꯇꯦꯛꯆꯥꯛ ꯄꯨꯝꯅꯃꯛ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯄꯨꯒꯗꯕꯅꯤ꯫ ꯉꯁꯤ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯗꯅ ꯂꯩꯔꯤꯕꯁꯤ ꯊꯑꯣꯏꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯁꯤꯜꯂꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯑꯃ ꯆꯥꯎꯅ ꯍꯪꯕ ꯌꯥꯔꯛꯂꯤ꯫ ꯁꯥꯡꯂꯕ ꯆꯍꯤꯆꯥ ꯀꯌꯥ ꯄꯨꯟꯅ ꯈꯨꯟꯗꯥꯃꯤꯟꯅꯔꯛꯂꯤꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞꯁꯤꯡ ꯑꯁꯤ ꯉꯁꯤꯗꯤ ꯈꯥꯏꯕꯨꯡ ꯂꯦꯞꯅꯗꯨꯅ ꯍꯥꯠꯅ-ꯁꯨꯅꯕ ꯀꯌꯥ ꯂꯦꯞꯇꯅ ꯊꯣꯛꯂꯛꯂꯤꯕ ꯑꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯊꯑꯣꯏꯅ ꯁꯤꯟꯕ ꯊꯧꯁꯤꯜ ꯑꯃꯒꯤ ꯃꯈꯥꯗꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯑꯦꯊꯅꯤꯛ ꯂꯥꯏꯟꯗ ꯃꯅꯤꯄꯨꯔꯕꯨ ꯃꯆꯦꯠ ꯊꯨꯒꯥꯏꯕꯒ ꯂꯣꯏꯅꯅ ꯃꯨꯊꯠꯄ ꯑꯃꯗꯤ ꯂꯩꯈꯥ ꯇꯥꯅꯕ ꯁꯤꯟꯕ ꯌꯥꯔꯣꯏ꯫ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯃꯃꯥꯡꯃꯛꯇꯗ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯂꯛꯄꯗ ꯌꯦꯡꯂꯒ ꯂꯩꯕꯒꯤ ꯋꯥꯍꯟꯊꯣꯛ ꯀꯔꯤꯅꯣ ꯍꯥꯏꯈꯤ꯫ ꯈꯥꯃꯦꯅꯤꯒꯤ ꯃꯥꯌꯣꯛꯇ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯗ ꯌꯥꯎꯕ ꯅꯍꯥ ꯑꯃ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯍꯥꯠꯂꯒꯅꯤ꯫ ꯏꯔꯥꯟꯒꯤ ꯀꯣꯅꯨꯡ ꯇꯦꯍꯔꯥꯟ ꯃꯅꯥꯛꯇ ꯂꯩꯕ ꯏꯔꯐꯥꯟ ꯁꯣꯜꯇꯥꯅꯤ ꯀꯧꯕ ꯃꯁꯥꯒꯤ ꯆꯍꯤ 23 ꯁꯨꯔꯕ ꯅꯍꯥ ꯑꯃ ꯈꯥꯃꯦꯅꯤꯒꯤ ꯃꯥꯌꯣꯛꯇ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯗ ꯌꯥꯎꯏ ꯍꯥꯏꯕꯒꯤꯗꯃꯛꯇ ꯉꯁꯤ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯒꯗꯧꯔꯤ꯫ ꯊꯧꯔꯥꯡ ꯑꯗꯨ US ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯏꯔꯥꯟꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯑꯁꯤꯒꯨꯝꯕ ꯃꯔꯝ ꯆꯥꯗꯕ ꯃꯤꯍꯥꯠ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯄꯨꯟꯅ ꯂꯦꯞꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯔꯒꯅꯤ ꯍꯥꯏꯔꯤꯕ ꯏꯔꯐꯥꯟ ꯁꯣꯜꯇꯥꯅꯤ ꯍꯥꯏꯔꯤꯕ ꯅꯍꯥ ꯑꯁꯤ ꯇꯦꯍꯔꯥꯟ ꯃꯅꯥꯛꯀꯤ ꯐꯔꯅꯤꯆꯔ ꯗꯨꯀꯥꯟ ꯐꯝꯕꯅꯤ꯫ ꯄꯣꯂꯤꯇꯤꯛꯁꯀꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯗꯕ ꯃꯤꯑꯣꯏ ꯑꯁꯤ ꯑꯦꯟꯇꯤ ꯒꯚꯔꯟꯃꯦꯟꯠ ꯄ꯭ꯔꯣꯇꯦꯁꯇ ꯁꯔꯨꯛ ꯌꯥꯏ ꯍꯥꯏꯕꯒꯤ ꯃꯔꯥꯜꯗ ꯖꯅꯨꯋꯥꯔꯤ 9ꯗ ꯐꯥꯈꯤꯕꯅꯤ꯫ ꯅꯨꯃꯤꯠ 9ꯅꯤ ꯆꯨꯞꯅ ꯇ꯭ꯔꯥꯏꯜ ꯆꯠꯊꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯄꯨ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯒꯤ ꯃꯥꯌꯣꯛꯇ ꯂꯥꯜ ꯍꯧꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯗꯨꯅ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯅꯕ ꯈꯪꯍꯟꯈꯤꯕꯅꯤ꯫ ꯆꯩꯔꯛꯁꯤꯗ USꯀꯤ ꯁ꯭ꯇꯦꯠ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯏꯔꯥꯟꯗ ꯂꯩꯔꯤꯕ ꯑꯃꯦꯔꯤꯀꯥꯟ ꯄꯨꯝꯅꯃꯛ ꯂꯩꯕꯥꯛ ꯑꯗꯨꯗꯒꯤ ꯊꯣꯔꯛꯅꯕ ꯈꯪꯍꯟꯈꯤꯕꯒ ꯂꯣꯏꯅꯅ ꯏꯔꯥꯅꯤꯌꯟ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯊꯛꯇ ꯑꯀꯟꯕ ꯊꯕꯛ ꯂꯧꯈꯠꯅꯕ ꯁꯦꯝ ꯁꯥꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ USꯇ ꯕꯦꯖ ꯇꯧꯕ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯑꯦꯛꯇꯤꯚꯤꯁꯠ ꯅ꯭ꯌꯨ ꯑꯦꯖꯦꯟꯁꯤꯒꯤ ꯔꯤꯄꯣꯔꯠ ꯃꯇꯨꯡ ꯏꯟꯅ ꯗꯤꯁꯦꯝꯕꯔ 28ꯇꯒꯤ ꯏꯔꯥꯟꯗ ꯍꯧꯔꯛꯈꯤꯕ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯆꯍꯤ ꯅꯧꯔꯤꯕ ꯑꯉꯥꯡ 9 ꯌꯥꯎꯅ ꯃꯤꯑꯣꯏ 2,000 ꯍꯦꯟꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯔꯤ꯫